ngasi numidang uramda phongkiba pausesingda yawba ipausing lakhwachirkanda ahanmada kangla pausedagi lakhwachari yamna nungaitaba paw ama oina landa leikhidraba BSF ki constable Dipak ki asiba hakchang hayeng puraklagani haina pausesna phongli Kashmir ki Pahalgamda terrorist attack matung India Pakistan ani ki marakta sokna khiba lan aduda leikhidraba Manipur da ki BSF ki constable Dipak Singham hayeng numit yungba pung ama minute tara tabada Indigo flight number 635118 ta Imphal da puraklagani hari leikhidraba constable ase hiari pok yambia makha lekai dagini haukiba tang tara gi ahing nung yai da Pakistana Jammu Kashmir ki RS pura sector da chatharakhiba attack amada sokpadagi laikana khraba matung ngarang laikana bangamdana leikhidabani hairi leikhidrabagi thawai hakchang adu hayeng nungthil Imphal International Airport ta hek thunglabaga haikat laikat tamduna mahaki poknafam lamdam yari pok makha lekai da puduna awang bathaki kai komnaba utuna aroiba mathomangam pangthokani hairi BSF ki constable Dipak singa khamna leikhidabada former chief minister N Biren tamoi sokna awaba phongdorokli former chief minister na social media da thagalakiba post amada Dipak singa kham Jammu gi RS pura sector da masagi mathau pangthok lingaida sokpadagi laikanaba ngamdana leikhidabani mak Manipur imagi asangba maparini makna Manipur gi matai ama oina leibak asigi damakta ka thokiba amasung miam ngak senaba honabada laukiba thodong adu kaungamdana lehoragani mahaki mathawna maringjel adu awang bathakta ikai khumnaba uli leikhidraba Dipaki imung manungna thengnariba awaba khudingmaktasu saruk yabaga loinana pangba yaba mateng khudingmak pangani haina phangdorakli singjamai kendra gi MLA Khemsan Congress MLA Megachandran su Dipak leikhidabada awaba phangdorakli ceasefire matung numai kapnaba lepkhibadagi ungkhatnaba leirabasu airport kunthranithoi amuk hanna hangdokre Pakistan amasung India leibak anigi marakta ceasefire tawrakhibadagi ungkhatnabana maram oiraga flight service cancel tawkiba airport kunthranithoi nauna hangdokre hanadi airport sing ase Pakistan amasung Indian leibak ani ungkhatnabana maram oiraga metra manga fawba airport sing ase tingjinkhibani adumapunga civil aviation ministry gi maikaidagi airport kunthranithoi hangdokre masina maram oiraga passenger sing makoina tongadoriba airlines sing adugi flight status sing check tawnaba amasung flight sing adugi mari lenaba latest information sing airlines website sing dagi monitor tawnaba khangankre nauna hangdokraba airport sing adu ayamana leibak asigi northern amasung western region sing dani hangdokraba airport sing adugi manungda Ambala Amritsar Adhampur Jammu and Srinagar yauri amoromda India amasung Pakistan leibakani gi marakta ceasefire tawnokhraba matungda hojik phawbagi oina makal amatagi nongmai kapnaba amasung missile attack na singba chathabagi paw leite ceasefire na maram oiraga hojik phawbagi oina santi leiri haugiba nongwaijing amasung ningthau kaba numitki numidangda union territory asida karigumba thodok amata thokibagi paw leite adumakpu haukiba me taragi numidangdadi Jammu and Kashmir gi jaga kharada drone sing paibagi khudam khara phangki thodok aduda India gi maikaidagi karigumba ceasefire thugairak madugi chap chaba paukom pigani haina Pakistan da warning pikhraba matungdagidi hojik shanti oire hairi